没有观察。Pradesh Congress Committee minute nani silent observance kita bagi teman-teman. Shugumba mana tawiramba mana prime minister wo ibiramba oiringai matamda tawiramba mayam punamakse akoi party da aidi thada loiba khamba nairo laina nomusu haije sa akoi isi thaba phangdabigi policy simtang koi sida laga ai phanayamna business samisi india manungda india mapan da phanayamni yaujare adu kaino si sidaida industry si atai Maharashtra da UP da amada over state sing state da tawriba industrialization se machi lai la pribhauti private entrepreneurs sing sina invest out industry si link khatragati akhoi naharon mayam sing se white color job matai matangi any government oi bi ai piba thabak piba di lu go do male da I will look into definitely I will look into higher